Political parties singna manifesto da afaspa gi maram da hablibase khanglaga hablibra khangdana hablibra Grace Jajo sahi taraga taruk afaspa gi mayokta machinda karimata chadana khongjang changchin khibi irom sarmila da political party amadana sagat khide loina na mahak na mikhal thengnavada supnatagi voter marfu drakhak phangki aduna lamdam sigi political leader amadi miyamna ek asigi matangda kaya yamna interest lawri bagi haibadu taksarvane adubu taranithoi suba Manipur Legislative Assembly mikhalga mari lainana political party singna puthokliba manifesto da afaspa panghapta hapchinba se khwaidagi nungaitaba thokdokni haina freelance journalist Grace Jajo na phongdokre wafamasi youth collective Manipur na sinduna Manipur Press Club ta pangthokpa People's Was on Manipur 2022 election haibasida pangthokpa nongmagi oiba khanane naba mifamda phongdokhibane Human Right Alert ki Executive Director Bablu Loitongbamna moderator oiduna pangthokiba panel discussion ki research person oina saruk yakhibi Grace Jajo na haikibada political party singna manifesto da afasfa hapsilibase ek asigi maramda khangna pallibra natraga sungkhang khangdana pallibra haibadu Manipur miyamna naina hanninge parliament ke mifamda nupi na phajaba wahi phongdokpa matamda miyamna Kuba Kubaga loina na viral oina miyamna pamna yangnai adubu Manipur da leriba icha isu sing asibu matik chaba miyoi ohenduna decision maker oina ba thodangdi kanana su longna de Manipur gi voter masing gi chada yangkhai gani thoi nupi na oirabasu nupi singbu pradhan natragana jila parishad ki thakta gi hena thangatana ba honai hairaduna Manipur gi mikhalda nupi intending candidate phana yamna thokrabasu candidate ayamba mai pakpa ngamdaba sina nupi singbu neglect tawi haibagi chapchaba khudam ne thauram aduda Bablu Loitongbamna phongdokibada civil society singna political gi asoiba sing thigatuna afaba mihut puthongna ba honabagi mahutta politics ka loina chatminaba kaya thengnare Manipur da leriba national political party singi manifesto da unlawful oiba ek afaspa gi reflect tawba wafam yaude yauragasu mamingtagi oina hapani hairaduna haukiba chahi singda Manipur da unlawful activist faduna jail da thambage chang chada hompuga mare oirambadagi haujekte chada kuntragani thoida hanthare adubu election code of conduct laukthokuna nomination file tawba miyoi masing yamna chatpa yaroi haina athingba thamlagasu asaw asang singna chatpada traffic jam thogaliba kaya asina democracy ge wahan thokpu lana sisinai haibase takjarabane asoiba kaya ase democracy gi yumbi ama oiriba media singna achauba thodang loduna reflect tawpham thoi loinana lamdam sigi naha singi vision su mathau tai haiki Nightingale India Lata Mangeshkar ngasi ayuk laikhidre jati gi mapung phaba ikai khumnaduna Shivaji Park ta aroiba mathau mangam pangthokre Nightingale of India Lata Mangeshkar COVID-19 na naduna Mumbai ge Prince Candy Hospital da laikanaram laba matung ngasi numit jungba pung taragani thoirom tabada laikhidre JCILPS ki convener VK Moirangsana laikhidabada lup kayana awaba phongdorok le JCILPS ki convener oiriba amade Amosko ge president oiramba BK Moirangcha COVID-19 na maram oiraga ngasi ayuk Jennings ta laikhidre BK Moirangcha na ikhang khanguguna laikhidabada tongan ba CSO kayana awaba phongdok narakle Amuko Amesko Kohar Poiray Laimarol Mayra Paibi Apunba Manipur Amuoba Mepwag Ipsa amade MSF yauna tongan ba organization kaya na awaba phongdorok le BJP gi chahi mangagi matamda MPSC gi exam mapung phana pangthoklamde Bhupendra BJP gi chahi mangagi lainga kasida MPSC na lawriba MPS exam mapung phana pangthokpa ngamdaba lainga kama oire haina MPCC gi spokesperson N Bhupendra na phongdorok le wafamase ngasi BT Road ta leiba Congress Bhavan da pangthokpa paugi mifamda mahakna phongdokhibane mahakna makha taraduna BJP laingak na cabinet decision group A B C amade D gi posting ase contract basis ta permanent regular nataba pikpa scale da laukiba se NT youth oiba Manipur ge good governance ta akaiba piba thawong ne mahakna makha taraduna handak pangthokodoriba election asida Congress na sarkar pairabade like-minded group singa punduna Manipur da MPSC na lauba MCS exam mapung phana pangthokane contractual basis ke mahuta permanent employee oina 7 pay pigane thavak lobada staff selection commission haiduna group C
amadi D atop non gazetted permanent recruitment launabagidamagta thawak lawbagi madugumba tongan-tonganba commission ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯤꯡꯈꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯌꯨꯠꯁꯤꯡ educated and unemployeesꯤꯡꯗ ꯃꯈꯣꯏꯗ MCS ꯑꯃꯗꯤ MPS officer ꯂꯧꯅꯕꯒꯤ staff selection commission ꯑꯃꯁꯨ ꯂꯤꯡꯈꯠꯂꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯃꯁꯦꯜ ꯍꯨꯟꯅꯕꯗ ꯆꯦꯡ ꯀꯦꯖꯤ ꯑꯃꯒꯤ ꯊꯥꯛꯇ ꯀꯨꯝꯊꯅꯔꯒ ꯉꯥꯡꯅꯕꯤꯒꯅꯨ ꯄ꯭ꯔꯤ ꯄꯥꯛ ꯄ꯭ꯔꯣ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯃꯁꯦꯜ ꯍꯨꯟꯅ ꯉꯥꯡꯅꯕꯗ ꯆꯦꯡ ꯀꯦꯖꯤ ꯑꯃꯒꯤ ꯊꯥꯛꯇ ꯀꯨꯝꯊꯔꯒ ꯉꯥꯡꯅꯕꯤꯒꯅꯨ ꯄ꯭ꯔꯤ ꯄꯥꯛ ꯄ꯭ꯔꯣꯅ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯄꯣꯠꯊꯣꯛ ꯃꯨꯜꯂꯨꯕ ꯂꯩꯇꯦ ꯌꯦꯛꯅꯕ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯆꯦꯡ ꯈꯔ ꯆꯥꯛꯊꯨꯡꯅꯤ ꯍꯥꯏꯅ ꯄꯤꯔꯛꯄꯣꯏ ꯄꯤꯔꯛꯇꯕꯣꯏ ꯇꯧꯔꯤꯕ ꯑꯁꯤꯗꯒꯤ ꯄꯥꯔꯇꯤꯅ ꯑꯄꯤꯛꯄ ꯆꯥꯡꯗ ꯁꯔꯨꯛ ꯈꯔ ꯂꯧꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯖꯔꯦ ꯂꯧꯔꯤꯕ ꯑꯄꯤꯛꯄ ꯁꯔꯨꯛ ꯑꯁꯤꯁꯨ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯈꯨꯠꯇ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯧꯍꯧꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯤ ꯄꯥꯛ ꯄ꯭ꯔꯣꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯦ ꯆꯦꯔꯣꯜ ꯑꯁꯤꯗ ꯂꯥꯜꯍꯧꯕ ꯑꯩꯈꯣꯏꯅ ꯃꯊꯛꯇꯒꯤ ꯆꯦꯡ ꯈꯔ ꯈꯣꯝꯈꯤꯕꯗꯒꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯊꯋꯥꯏ ꯂꯥꯟꯅꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯑꯄꯤꯛꯄ ꯁꯔꯨꯛ ꯑꯁꯤ ꯀꯣꯝꯊꯣꯛꯆꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯅ ꯑꯋꯥꯄꯣꯠꯂꯨꯝ ꯄꯨꯔꯤꯕ ꯃꯤꯄꯥꯟ ꯇꯥꯡꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯂꯩꯉꯥꯛꯂꯣꯏ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯑꯦꯟꯇꯤ ꯄꯤꯄꯜ ꯄꯣꯂꯤꯁꯤꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯄ꯭ꯔꯤ ꯄꯥꯛ ꯄ꯭ꯔꯣꯅ ꯃꯤꯌꯥꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯨꯠ ꯇꯧꯔꯒ ꯅꯤꯡꯇꯝ ꯌꯥꯋꯜ ꯂꯥꯟ ꯆꯠꯊꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯌꯦꯛꯅꯕꯒꯤ ꯄꯣꯠꯂꯝ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯕꯅꯤ ꯆꯥꯎꯈꯠ ꯁꯦꯝꯒꯠꯀꯤ ꯃꯤꯡꯗ ꯂꯧꯕꯨꯛ ꯀꯌꯥ ꯃꯥꯡꯍꯟꯗꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯍꯜꯂꯛꯂꯤꯕ ꯅꯣꯡꯖꯨ ꯊꯥ ꯉꯥꯏꯔꯒ ꯂꯧꯎ ꯁꯤꯡꯎ ꯇꯧꯅꯔꯤꯕ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯐꯧꯊꯣꯛ ꯑꯅꯤꯔꯛ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯊꯧꯔꯥꯡ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯍꯣꯡꯕ ꯃꯈꯜꯒꯤ ꯆꯦꯡ ꯐꯪꯏ ꯐꯪꯗꯦ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯏꯟꯁꯤꯟꯗꯨꯅ ꯉꯥꯡ ꯁꯛꯂꯤꯕ ꯃꯤꯔꯦꯞꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯈꯣꯡꯂꯝ ꯇꯨꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯇꯤꯟ ꯌꯣꯠꯁꯤꯟꯕꯤꯔꯒ ꯌꯦꯡꯕꯤꯌꯨ ꯎꯔꯤꯕꯁꯤꯡꯗꯣ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯍꯟꯕ ꯉꯝꯕ ꯂꯟꯒꯩꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯃꯤꯈꯜꯒꯤ ꯍꯤꯔꯝ ꯑꯣꯏꯕꯤꯗꯨꯅ ꯃꯤꯈꯜꯗ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯅꯕꯤꯌꯨ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯆꯥꯛꯈꯣꯝ ꯑꯃꯅꯤꯒꯤ ꯆꯦꯡ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯕ ꯌꯦꯛꯅꯕꯅ ꯄꯤꯔꯛꯂꯤꯕ ꯆꯦꯡ ꯀꯦꯖꯤ ꯑꯃꯒꯤ ꯊꯥꯛꯇ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯣꯟꯊꯣꯛꯄꯤꯒꯅꯨ ꯂꯝꯕꯤ ꯊꯣꯡ ꯐꯠꯇ꯭ꯔꯤꯕ ꯊꯕꯛ ꯁꯨꯐꯝ ꯁꯦꯟꯗꯥꯟꯐꯝ ꯐꯪꯗ꯭ꯔꯤꯕꯁꯤꯡꯗꯨ ꯂꯥꯜꯍꯧꯕ ꯑꯩꯈꯣꯏꯅ ꯆꯦꯡ ꯈꯔ ꯈꯣꯝꯕꯒꯤ ꯐꯜ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯔꯣꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯂꯣꯟꯅ ꯀꯔꯕꯥꯔ ꯇꯧꯔꯒ ꯁꯦꯟꯖꯥꯎ ꯄꯥꯏꯔꯒ ꯃꯤꯈꯜ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯀꯣꯛ ꯌꯥꯎꯗꯗꯨꯅ ꯃꯤꯈꯜꯒꯤ ꯃꯔꯝ ꯆꯥꯕ ꯑꯦꯖꯦꯟꯗꯥ ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯆꯦꯡ ꯌꯦꯜꯂꯤ ꯌꯦꯟꯗꯦ ꯍꯥꯏꯅꯒꯗꯕ ꯅꯠꯇꯦ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯑꯔꯣꯟꯕ ꯅꯔꯟ ꯅꯊꯨꯝꯁꯤꯡꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯗ ꯎꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗꯨ ꯂꯩꯇ ꯂꯥꯏꯔꯕ ꯀꯣꯛꯅꯕ ꯅꯊꯧꯗꯥꯡ ꯁꯦꯡꯅ ꯇꯧꯕꯗ ꯕꯣꯠ ꯈꯣꯝꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ ꯎꯃꯪ ꯂꯥꯏꯒꯤ ꯂꯧꯐꯝ ꯃꯨꯟꯕ ꯉꯝꯂꯤꯕ ꯂꯥꯜꯍꯧꯕꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯕꯥꯔ ꯃꯨꯜꯂꯤꯕ ꯅꯣꯡꯆꯨꯞ ꯊꯣꯡꯒꯥꯜ ꯑꯣꯏꯔꯤꯕ ꯖꯤꯔꯤꯗ ꯑꯔꯣꯟꯕ ꯀꯔꯕꯥꯔꯒꯤ ꯀꯩ ꯁꯥꯗꯨꯅ ꯄꯨꯂꯤꯁꯀ ꯃꯥꯟꯅꯔꯒ ꯑꯔꯣꯟꯕ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯗꯨꯅ ꯁꯦꯟꯖꯥꯎ ꯈꯔ ꯇꯥꯜꯂꯒ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯕꯨ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯁꯥꯟꯅꯕꯒꯨꯝ ꯁꯥꯟꯅꯕꯤꯒꯅꯨ ꯌꯥꯋꯜ ꯂꯥꯟꯃꯤ ꯑꯩꯈꯣꯏꯕꯨ ꯉꯝꯖꯕ ꯊꯥꯛꯇ ꯏꯔꯩꯄꯥꯛ ꯑꯁꯤꯒꯤ ꯏꯁꯨ ꯀꯌꯥꯗ ꯑꯩꯈꯣꯏꯒ ꯅꯛꯅ ꯁꯝꯅꯔꯤꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯇ ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒ ꯅꯛꯅꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗ꯭ꯔꯤ ꯆꯍꯤ 10-30 ꯃꯌꯨꯝ ꯊꯥꯗꯣꯛꯅꯗꯨꯅ ꯌꯥꯋꯜ ꯂꯥꯟꯃꯤ ꯑꯣꯏꯅ ꯈꯥꯡꯂꯒ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯨꯛꯅꯤꯡ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯆꯖꯤꯛ ꯆꯥꯔꯒ ꯂꯩꯕ ꯅꯠꯇꯦ ꯆꯦꯡ ꯆꯥꯛ ꯆꯥꯔꯤꯕ ꯅꯈꯣꯏꯒꯨꯝꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯌꯨ ꯄ꯭ꯔꯤ ꯄꯥꯛ ꯄ꯭ꯔꯣꯅ ꯑꯄꯤꯛꯄ ꯆꯥꯡꯗ ꯆꯦꯡ ꯈꯔ ꯈꯣꯝꯂꯤꯕꯁꯤ ꯌꯥꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯊꯣꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯃꯤꯈꯜꯒꯤ ꯑꯦꯖꯦꯟꯗꯥ ꯊꯝꯂꯒ ꯃꯤꯔꯦꯞ ꯃꯁꯦꯜꯒꯤ ꯔꯤꯐꯔꯦꯟꯗꯝ ꯑꯣꯏꯅ ꯊꯝꯕꯤꯔꯒ ꯃꯤꯈꯜ ꯊꯦꯡꯅꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯗꯨꯒꯤ ꯐꯜꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯗꯣꯛꯄ ꯁꯦꯝꯗꯣꯛꯇꯕ ꯍꯥꯏꯕꯗꯨ ꯂꯦꯞꯇꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ